Lansaba, Kuntranipan Subatangka. Ahal laman giwa tada thabak tawrabadi ahal na sauba masana tabani. Ahal singda khanghanda thabak ama tawkhrabaso khanglakani. Taibang kumhay uba haliba makhoygi maphamda minamduna lotuna thabak tawba ngamloi. Rishina lainabu mayumduda thamle haiba paw tabaga mabokka mapugadi mai hauna sauri. Mapuni sathina sauriba mabok madi mapubu kibana mapan thongda masubu jairabaso nungdadi harauzaribani. Maramdi kuire asonmi mabok mana masunupi ama pamlakpa masunipi pambe henmanbadunani koithi thizaribaso yumdo punglang langi. Chaurak sanglaklabani haibadura pupugilan nangna tawriba mayamse wakhal khanthaba ngamle afafata khangle sira nangna pupuda nabokada wa amata hairamda tawningba khuding naning tawribase. Pupu nasu nupini karigi adumna hairibano nasu aina khwaidagi nungsijaba misakni khwaidagi pamjabasuni nasu nupi asibo nungsidabrani pupu. Pakasana masubo munna yenglei adubu nangna tawribado chumbrani pupugilan migisu mama mapa imung manung leiri ahing ama khakta sunnatana numit kaya ani hokre migi macha ningolado nangna phajanduna thambado taibangi chatnabira pupuna nanggidamak asa chawna thamliba asidi nangna pungkai ka helledako aigi suna purakpa isu nupibu karigi nungsiroi pupuna di chatnabi ngakna ahal masen wari sanaduna mangol kaduna isugidamak isu nupi haiba chatningbani masimu phajaba chatnabi leiribra nasa nasa yanadunasu chienba chongba phau pupuna pamdi adubu pakasana aimaki isu nupa nangna tawriba maongsidi pupudi yaningdi nupi mcha ama puraklaga nangna tumin leishinbadu chumbra nang khallo laikai mamangda ikaise minu usitloidaba thabakti pupuna tawhanningdabani. Rishi tapna tumang hairei pupu nasu nupi se maraibak yamna thi magi imung manung lei haidunasu leidabaga chap manai phoba chaibadai hendoktuna hingna mai thaba ngamliba makhoidugi manakta nasuna nungsijabi mahakasibo adumak thamba honabra mana fatanungda thokhrabadi nangina sulan saba aidi angawu oirani samaj ki michai taningdabagi laikagi miwa pamdabagi migidamak khallinge mabu mathanda hondokpasibo chumrani pupu maduna sudi ngamloi. Pakasana khon khazak wanglei maduna nangi wakhangnidana samaj ama leirabadi samaj adugi chatnabi niti niyom leiba tabani chatnabi aduna consenduna leiriba manungduda miyoi adudi chatnabi adu ngakpa taine nang nathanda leiba samaj lo masibo nang khaktagi wakhalna aphabani haina lawba yaradra miyoi bana hingbada ijatni ijat lekha ta na hingba miyoi babu kanan usitwigani nang nasa kanano haiba phau nang kaurabra nasagi mafam yengda nangna thabak tawribadu yamna kairakani ne thawagi izat ka kanani hene lui pupu izat haibase isana ngakadabani migi meeting di yengingbata yengkiba yai aina fava tawraso mina lana uge khankhravadi lana ukini pupu ai lande haibase aranba tawdaba ai khaktana khangani izat kidama khalinge natsunupi gon sama machet phaktuna charaklabada ai yengduna layu hairibra pupu nasudi taibang pal sigi miyoiba khaknatana tamthiba sa kaimakna nasunupi magi mayokta leikhrabaso nasulan saba ainadi nasunupigidama pumnamakki mayokta leirabani ahanba oina pupuna haiba indaba nasulan saba oikre nasubu waronganu mapudu wa ngangkidre masubu yengduna ma pendana lei pamjade yumduda nungsi pami haiduna adumna nupi amabu thamsinbado ahal oibaga chatnabi kiduna hina pamjadabani atagi wafam tokhraga nupi adubu pami pamde nungside haibagi wafam natte lainagi maramda ka hina luna khangludre mapu mahakna karamna su khangluni laina kanano haiba phau khangdaba mahakna. Pakasana sophada irinjana phamthakre sor sangnu honduna tanjaduda ahin bathorai chawbaga punna yai Rishi ahenbagi manak changsili ahenba kadaida no thongleise yai yumda iche leina lehawi haye tamo paiko mana kakada aina chatlusi haina thoraiba
ꯃꯅꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯤꯁꯤ ꯅꯥꯀꯟꯗ ꯇꯨꯃꯤꯟ ꯐꯝ ꯂꯦꯞꯂꯤꯕ ꯄꯥꯏꯈꯣꯝꯕꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡꯗꯨꯗ ꯔꯤꯁꯤ ꯇꯥꯛꯂꯝꯗ ꯄꯥꯎ ꯂꯣꯟꯅ ꯌꯧꯔꯨꯕ ꯃꯔꯥꯟꯗꯨ ꯌꯥꯖꯔꯕ ꯄꯥꯏꯈꯣꯝꯕ ꯃꯃꯥꯏ ꯂꯨꯛꯊꯈꯤ꯫ ꯌꯦꯡꯕꯇꯅꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯗꯤ ꯍꯥꯏꯈꯤꯗꯦ ꯔꯤꯁꯤ꯫ ꯈꯖꯤꯛ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ ꯑꯍꯦꯟꯕꯗ꯫ ꯆꯠꯂꯨꯅꯨꯗ ꯑꯍꯦꯟꯕ, ꯀꯩꯗꯧꯔꯨꯗꯣꯏꯅꯣ? ꯃꯤ ꯏꯀꯥꯏꯈꯤꯅꯤ꯫ ꯆꯠꯂꯨꯒꯦ ꯌꯥꯏ, ꯅꯪꯅ ꯌꯨꯝꯗ ꯍꯟꯕꯗ ꯄꯨꯕꯤꯌꯨ, ꯑꯗꯨꯒ ꯀꯀꯥꯒ ꯑꯃꯨꯛ ꯍꯜꯂꯛꯀꯦ꯫ ꯍꯟꯗꯛꯇꯒꯤ ꯉꯁꯥꯏꯗꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯃꯕꯣꯛ ꯏꯕꯦꯝꯃꯗꯣ ꯋꯥ ꯉꯥꯡꯂꯛꯏ꯫ ꯑꯍꯦꯟꯕ, ꯅꯪꯕꯨ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ꯭ꯔꯅꯦ? ꯈꯪꯉꯦ ꯑꯕꯣꯛ, ꯃꯨꯟꯅ ꯈꯪꯉꯤ꯫ ꯄꯀꯥꯁꯅ ꯃꯁꯨ ꯑꯇꯣꯝꯕꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯁꯛꯐꯝꯗꯤ ꯁꯥꯎꯔꯤ ꯏꯁꯨꯛ ꯁꯨꯛꯂꯤ꯫ ꯊꯝꯕꯥꯜꯅ, ꯀꯝꯗꯧꯅ ꯈꯪꯂꯤꯕ? ꯀꯌꯥꯝ ꯀꯨꯏꯔꯕ ꯋꯥꯅꯣ? ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕꯗꯨꯕꯣ? ꯅꯆꯤꯟ ꯅꯅꯥꯎꯗꯤ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ? ꯆꯥꯎꯕ, ꯅꯪꯁꯨ ꯈꯪꯕ꯭ꯔꯥ? ꯍꯩ ꯄꯥꯏꯈꯣꯝꯕ, ꯅꯪꯗꯤ ꯂꯣꯏꯅ ꯈꯪꯂꯝꯅꯤ, ꯑꯗꯨꯒ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯂꯤꯕꯅꯤꯅꯦ꯫ ꯉꯜꯂꯤꯉꯩꯗꯗꯤ ꯅꯄꯨꯁꯤꯗ ꯋꯥ ꯑꯃꯐꯥꯎ ꯍꯥꯏꯗꯦꯅꯦ ꯅꯣꯏ꯫ ꯆꯥꯎꯕꯅ, ꯅꯆꯥꯗꯤ ꯈꯪꯖꯗꯦ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯁꯠ ꯈꯨꯝꯂꯛꯏ ꯇꯞꯅ꯫ ꯑꯕꯣꯛ, ꯅꯁꯨꯅ ꯈꯪꯂꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯁꯔꯅ ꯌꯥꯗꯕ ꯋꯥꯐꯝꯗꯤ ꯀꯔꯝꯅ ꯍꯥꯏꯒꯅꯤ? ꯑꯍꯦꯟꯕ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯃꯤ꯫ ꯑꯕꯣꯛ, ꯏꯆꯦꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ, ꯑꯩꯕꯨꯁꯨ ꯂꯨꯅ ꯇꯧꯏ, ꯃꯕꯨꯛꯁꯨ ꯐꯩ, ꯑꯩ ꯍꯦꯛ ꯎꯕꯒ ꯍꯔꯥꯎꯅ ꯍꯦꯛꯇ ꯀꯧꯏ꯫ ꯑꯩꯅ ꯂꯥꯏ ꯌꯦꯛꯄ ꯆꯠꯂꯤꯉꯩ ꯃꯔꯛꯇ ꯍꯦꯛ ꯊꯦꯡꯅꯕꯅꯤ꯫ ꯔꯤꯁꯤꯅ, ꯑꯍꯦꯟꯕ ꯌꯥꯔꯦ, ꯀꯀꯥꯒ ꯆꯠꯂꯣ, ꯄꯥꯏꯈꯣꯝꯕ ꯒꯥꯔꯤ ꯊꯧ, ꯌꯨꯝꯗ ꯑꯍꯦꯟꯕꯗꯣ ꯄꯨꯔꯝꯃꯨ, ꯑꯩ ꯇꯞꯅ ꯂꯥꯛꯑꯒꯦ꯫ ꯐꯅꯤ ꯁꯔ꯫ ꯋꯥꯗꯨ ꯍꯥꯏꯕꯒ ꯄꯥꯏꯈꯣꯝꯕ ꯊꯣꯛꯀꯦ ꯇꯧꯕꯒ ꯔꯤꯁꯤꯅ ꯑꯃꯨꯛ ꯊꯦꯡꯅ ꯈꯥꯝꯂꯛꯏ꯫ ꯉꯥꯏꯈꯣ ꯄꯥꯏꯈꯣꯝꯕ꯫ ꯆꯠꯂꯒꯦ ꯊꯣꯛꯀꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ꯫ ꯔꯤꯁꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏ, ꯃꯊꯟꯇꯅꯤ, ꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ, ꯍꯩꯅꯔꯣꯏꯗꯕ ꯑꯃꯠꯇ ꯂꯩꯍꯟꯒꯅꯨ, ꯑꯩꯁꯨ ꯊꯨꯅ ꯂꯥꯛꯀꯅꯤ, ꯆꯠꯂꯣ꯫ ꯁꯤꯟꯅꯔꯛꯂꯤꯕ ꯋꯥꯗꯨ ꯅꯤꯡꯊꯤꯅ ꯇꯥꯔꯕ ꯇꯨꯡ ꯊꯣꯛꯈ꯭ꯔꯦ ꯑꯍꯨꯝꯗꯣ꯫ ꯃꯁꯨ ꯃꯄꯨ ꯃꯕꯦꯟ ꯈꯛꯇ ꯉꯥꯏꯍꯧꯔꯤ꯫ ꯃꯄꯨꯗꯤ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯐꯝꯖꯤꯟꯕꯗꯤ ꯇꯜꯂꯗꯨꯅ ꯄꯀꯥꯁꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯨ ꯃꯕꯣꯛꯇ ꯉꯥꯏꯔꯤ꯫ ꯃꯁꯨ ꯅꯨꯄꯤ ꯄꯥꯝꯕꯗ ꯉꯥꯎꯖꯔꯕꯤ ꯃꯕꯣꯛꯇꯤ ꯔꯤꯁꯤꯒꯤ ꯄꯥꯎ ꯇꯥꯕꯗ ꯄꯪꯍꯥꯗ ꯍꯔꯥꯎꯔꯤꯕꯅꯤ ꯃꯕꯨꯛꯇ꯫ ꯃꯄꯨꯔꯣꯏꯕ ꯀꯤꯗꯨꯅ ꯃꯁꯨ ꯅꯨꯄꯥꯁꯤꯗ ꯆꯩꯅꯤꯡꯗ ꯆꯩꯕꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗ ꯉꯥꯏꯔꯕꯗ ꯍꯥꯏꯔꯛꯏ, ꯑꯕꯣꯛ ꯀꯤꯂꯟ, ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯗꯤ ꯃꯁꯥꯅ ꯌꯥꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯅꯪꯅ ꯐꯥꯔꯤꯕ꯭ꯔꯣ? ꯍꯧꯖꯤꯛꯇꯗ ꯃꯥꯏꯊꯣꯡ ꯑꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯔꯤꯁꯤ ꯃꯀꯥ ꯂꯥꯝꯕꯒꯤ꯫ ꯑꯕꯣꯛ, ꯐꯥꯕ ꯉꯝꯒꯗꯕ ꯅꯁꯨ ꯅꯨꯄꯤ ꯅꯠꯇꯦ, ꯌꯥꯝꯅ ꯁꯥꯊꯤꯈ꯭ꯔꯕꯖꯥꯠꯅꯤ, ꯃꯁꯥꯅ ꯌꯥꯅ ꯂꯥꯛꯆꯕꯅꯤ꯫ ꯏꯁ, ꯅꯪꯕꯨ ꯑꯗꯨꯕꯨ ꯅꯄꯨ ꯑꯉꯥꯎꯕꯁꯤꯗ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯕꯣꯛꯇ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯣ? ꯑꯕꯣꯛ, ꯃꯥ ꯅꯁꯨꯒꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁꯇ ꯑꯩꯒꯤ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯐꯤꯕꯝꯅ ꯌꯥꯗꯗꯨꯅ ꯑꯩꯅ ꯃꯐꯝꯗꯨꯗ ꯊꯝꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯅꯁꯨꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯄꯨꯁꯤꯜꯂꯛꯈꯤꯅꯤ꯫ ꯊꯝꯕꯥꯜ ꯃꯊꯥ ꯁꯥꯔꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯛꯁꯦ ꯆꯤꯟ ꯌꯥꯎꯔꯨꯕꯒꯤ ꯍꯟꯗꯛꯁꯨ ꯅꯄꯨꯅ ꯉꯥꯡꯕ ꯁꯣꯏꯔꯔꯣꯏ꯫ ꯀꯩꯗꯧꯔꯦ ꯑꯕꯣꯛ? ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯔꯤ ꯂꯝꯗꯒꯤ ꯀꯅꯥꯒꯤ ꯃꯆꯥ ꯑꯃꯨꯛ ꯅꯁꯨꯒꯤꯗꯃꯛ ꯍꯥꯏꯔꯨꯔꯦ? ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯅꯤꯗꯅ꯫ ꯔꯤꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯃꯕꯣꯛꯇ ꯁꯛ ꯌꯦꯡꯉꯤ꯫ ꯑꯕꯣꯛ, ꯏꯪꯅ ꯇꯞꯄꯤꯕ ꯅꯣꯛꯃꯤ ꯋꯥꯒ ꯉꯥꯡꯕꯗꯣ ꯑꯕꯣꯛꯅꯗꯤ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯃꯕꯨꯛꯅ ꯃꯕꯨꯛ ꯇꯞꯂꯤꯕ, ꯑꯕꯣꯛ ꯄꯨꯄꯨꯗꯩ ꯍꯦꯟꯗꯦ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯑꯕꯣꯛꯅ ꯏꯁꯨ ꯅꯨꯄꯤ ꯑꯣꯏꯅꯤꯡꯃꯟꯈ꯭ꯔꯗꯅ ꯅꯕꯣꯛꯁꯦ ꯆꯤꯟ ꯌꯥꯎꯔꯨꯔꯦꯅꯦ꯫ ꯑꯕꯣꯛ, ꯌꯥꯏꯁꯅꯥꯒꯤ ꯃꯅꯥꯎ ꯅꯨꯄꯤꯅꯤ, ꯅꯁꯨ ꯅꯨꯄꯥ ꯑꯩꯅ ꯌꯨꯝꯗꯨꯗ ꯊꯝꯂꯤꯕꯗꯣ꯫ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥ? ꯌꯥꯏꯁꯅꯥꯒꯤ ꯋꯥꯗꯨꯗꯤ ꯂꯥꯞꯅ ꯊꯝꯕꯤꯈꯣ ꯑꯕꯣꯛ, ꯑꯩꯅ ꯁꯨꯛꯌꯥ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯃꯗꯨꯗꯤ꯫ ꯌꯥꯏꯁꯅꯥꯒꯤ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯂꯣꯟꯗ ꯑꯕꯣꯛ ꯅꯪꯅ ꯉꯥꯎꯔꯤꯕꯗꯣ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯌꯥꯏꯁꯅꯥ ꯀꯅꯥꯅꯣ ꯑꯕꯣꯛꯅ ꯈꯪꯂꯣꯏ꯫ ꯊꯝꯕꯥꯜ ꯄꯤꯁꯨꯝ ꯁꯨꯛꯏ꯫ ꯏꯁ, ꯑꯕꯣꯛꯅ ꯁꯣꯏꯔꯕ꯭ꯔꯥ? ꯑꯗꯨꯗꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯗꯤ ꯀꯝꯗꯧꯏ? ꯃꯥꯗꯤ ꯅꯁꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯈ꯭ꯔꯕ ꯃꯤꯁꯛꯅꯤ꯫ ꯑꯕꯣꯛ, ꯃꯥꯒꯤ ꯃꯇꯧꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯃꯉꯣꯟꯗ ꯅꯁꯨꯅ ꯁꯥꯎꯕ ꯉꯝꯗꯦ꯫ ꯃꯉꯣꯟꯗ ꯅꯁꯨꯒꯤ ꯃꯤꯠꯁꯤꯅ ꯀꯨꯏꯅ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯉꯣꯟꯗ ꯅꯁꯨꯅ ꯋꯥ ꯑꯀꯟꯕ ꯍꯥꯏꯕ ꯑꯃ ꯉꯥꯡꯂꯨꯕꯗ ꯅꯁꯨ ꯑꯩꯁꯦ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ꯫ ꯃꯥꯅ ꯅꯁꯨꯒꯤ ꯃꯤꯠꯅ ꯎꯕ ꯉꯝꯗꯕ ꯃꯐꯝꯗ ꯂꯩꯈꯤꯕꯗ ꯅꯁꯨ ꯑꯩꯅ ꯄꯥꯈꯠꯄꯅ ꯍꯥꯜꯂꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯊꯟꯗ ꯂꯩꯍꯧꯕꯅꯤ꯫ ꯊꯝꯕꯥꯜ ꯅꯣꯛꯂꯛꯏ꯫ ꯏꯁꯨꯅ ꯑꯁꯨꯛ ꯅꯨꯡꯁꯤꯖꯔꯤꯕ ꯏꯁꯨ ꯅꯨꯄꯤꯗꯣ ꯑꯕꯣꯛꯇꯤ ꯌꯥꯝꯅ ꯎꯅꯤꯡꯂꯦ꯫ ꯏꯀꯥꯏꯈꯤꯅꯤꯗ ꯑꯕꯣꯛ, ꯆꯦꯟꯕ ꯆꯣꯡꯕꯁꯨ ꯅꯠꯇꯅ ꯏꯀꯥꯏ ꯊꯤꯒꯟꯕꯅꯤ꯫ ꯏꯀꯥꯏꯗꯨꯅ ꯍꯜꯂꯒꯦ ꯆꯠꯂꯒꯦ ꯒꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯑꯗꯤ
ningai themba ngamloina sudi angau basidi aigi sulan sabasi asumna ka wa ingna tapna ngang basu heibrado kuire asumni isuna maithong maka lamna nokpa ukhidaba asumna abok da wa su ngang khide nongmata abok khangi isuni pido asamba oiramloi abok ni yai abo nasu siamna honglabrane mana honganbani aina momo no kiwasu magi matongnani punging ingalli nasugi wakalse mahakna nasu aigi nakta leirabadi masi mayamse abo nasu nupi khaktana ngammi thambal masugi maithongda tapna nungsina nanbirei athanta leihawi haibadai chatninglamlani ne angawbase rishi nokthorei abo nasuna tawgi khaliba imaga babaga gi laman singbu oina ngasi fawba lotuna leiriba misak adobo कोर्ट पुथोक्तुना लोगी चेराक फंगलबा मतों नसुनुपी असे पोपुगा पुन्ना चटलगा मांगोल काबिरुचो मागी ममा मपादो नापल यामना चावबनी मचा नुसिबसु खंगदबनी अदुबु चटनबी कायदबा पामचबा पुपुनी अमुक्तंदी हाइजसे मागी दमक्तदी अबो नसुने येकनबा लिसिंगदा हाइजबसु ngamgani होइने अदो नंगबु थेंगद्रिबरने चाकना कमदौबा ai ko na charage abo chatlage pupuna saurise khra themjinbiyo abokna wado hairam ragari shi prapok thokre lehori mabok ibe madi harau harau no mata oge phangkidraba isugi nungsiba magun asuk leiba nokmi ba mai thong ase ngasi de mayek singna mabok aina ure isugi minokse manghanbiganu ko mapui bungo isuna asuk pamjabi mahagduga kaina hanbigano marai mara thangdabo oisanuko hospital dani nawba masai kan khatri gari na makhong da hanjin takhai birambagi phibam khara luri adubo ma gyan di lagle ngayak talaita khanaba machin manawdo ngasi di tumin leini je kaidore aigi khongse nauba kaisu torui doctor na kaisu torui hairami dudi nupa nabu nangsidine onthokna su thamoi da pethakhre da ko Gracie gi manaw nupa ma andi ko yamna nauba thut towi je ai bol sana ba ya kidra khongse adugiro nangna thut tori se ije gi khongse kak thatlaga ha po hair su ije na happy ni phana bala yang dui sidi kak kono haibani nangbo imana uraga nungai ke tro je nangdi kaida gi selno Gracie mamita muktang ushili wadu taningdri haibagum ibungo na che se Gracie ni ne paisa gi wabu kaino adui matha saruno am atwate paisa aina nang khangan na ne tungsin kiba mayam do nang khangalu da bai pap oira male nangon da pulam ni haidari se agun pot ki matha am sarabani e haye wai lu hongla matung icha delivery to gi phok ne yauna tungsin laba na che Gracie gi paisa mayam do nangon loi hai tharin hantak matang sida nawba tu ma che de yinglaga kapnok tori sitkidro ichebo anaba ne yam honore siko na khong anaba sida message to bira adi mix gender ni na hospital sida ko lao munor ni yami kai ko aina wa fallo on pot ki de e dum lai bige wari yam nungai ba maliko amta changjarake machin manaw tu lai thori lurem bini che lurem be Gracie na kanaga la ino nang thabak chatabro chatte sada hairamaga aise la ini nauba nang kaisu tawdraba che atai di fari khongsi di chatpa ngamroi tra khangde kaisu toroida pangan khanjin gano Gracie na pakhat chabada loirabani ma bol sana ba phangla roina lurem binoi ado lainai manakta de ai chatpa pharak tare ma su nungai ram naroi pausu phawna bangamdri lurem bina sarna mafam chaba thambi khidudi yam phare moi mama pado hindi hen malabani apok to ma cha dawna asuk ta thiri sibu kai gino khangde ngak ta bangamde Gracie na makhoina mahele hai laijabani moi gi sumadam lakhini hatokna radabani sanam bahai banu pado madu hanani aina hatoisina Gracie nang sida kamai ngangnani ije
ꯁꯤꯠꯇ꯭ꯔꯤꯉꯩꯗꯨꯗ ꯃꯤꯒ ꯍꯥꯠꯂꯨꯔꯗꯤ ꯑꯃꯨꯛ ꯍꯦꯟ ꯁꯤꯠꯂꯔꯣꯏ ꯇꯧꯅꯨ ꯒ꯭ꯔꯦꯁꯤ ꯃꯅꯥꯎꯅꯨꯄꯥꯕꯨ ꯆꯩꯊꯠꯂꯤ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯉꯁꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯕ ꯖꯥꯠꯅꯦ ꯑꯩꯁꯦ ꯌꯥꯝꯅ ꯑꯩꯉꯣꯟꯗꯅ ꯌꯥꯝ ꯇꯩꯕ ꯈꯠꯅꯕ ꯍꯧꯕ ꯀꯜꯂꯤꯕ ꯑꯗꯨꯒ ꯃꯤꯅ ꯐꯨꯍꯜꯂꯝꯕ ꯅꯁꯥ ꯅꯥꯕꯒꯤ ꯑꯩ ꯇꯨꯃꯤꯟ ꯂꯩꯔꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯪꯅꯦ ꯐꯨꯡꯀꯥꯏꯅꯒꯗꯕꯅꯤ ꯑꯩꯒ ꯀꯩꯅꯣ ꯏꯆꯦ ꯃꯣꯏꯅ ꯒꯥꯔꯤ ꯊꯣꯝꯖꯤꯜꯂꯛꯄꯅꯤ ꯑꯗꯨꯛ ꯅꯥꯔꯤꯉꯩ ꯁꯣꯔꯐꯨ ꯍꯣꯜꯂꯤꯔ ꯍꯣꯟꯗ꯭ꯔꯤꯔ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯉꯩꯗꯨꯗ ꯄꯣꯄꯥ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯑꯦ ꯀꯃꯥꯏꯅ ꯑꯩꯅ ꯐꯨꯔꯨꯗꯣꯏꯅꯣ ꯑꯁ ꯑꯩ ꯌꯥꯝ ꯆꯥꯛꯏꯀꯣ ꯑꯩ ꯁꯧꯖꯣ ꯍꯦꯛꯇ ꯂꯥꯡꯈꯠꯂꯛꯏ ꯒ꯭ꯔꯦꯁꯤ ꯃꯗꯨ ꯎꯕꯗ ꯂꯨꯔꯦꯝꯕꯤ ꯅꯣꯛꯊꯣꯔꯛꯏ ꯅꯥꯎꯕ ꯅꯆꯦꯁꯦ ꯖꯦꯟꯗꯔ ꯑꯣꯟꯅꯕ ꯃꯥꯜꯂꯤꯀꯣ ꯑꯗꯨ ꯆꯨꯝꯗꯣꯏꯅꯤ ꯏꯆꯦ ꯑꯣꯟꯅꯔꯝꯅꯤ ꯑꯗꯨ ꯏꯆꯦ ꯆꯠꯂꯒꯦ ꯅꯥꯕ ꯊꯨꯅ ꯐꯔꯣꯀꯣ ꯁꯦ ꯁꯤꯅ ꯅꯪꯒꯤ ꯍꯤꯗꯥꯛ ꯂꯩꯒꯦꯔꯥ ꯑꯆꯥꯄꯣꯠ ꯆꯥꯒꯦꯔꯥ ꯑꯃ ꯇꯧꯔꯣ ꯌꯥꯝꯗꯦ ꯋꯥꯗꯣ ꯍꯥꯏꯔꯒ 2,000 ꯄꯤꯔꯛꯏ ꯅꯥꯎꯕꯅ ꯌꯥꯅꯤꯗ ꯆꯦ ꯂꯧꯔꯣꯏꯌꯦ ꯑꯩꯈꯣꯏ ꯆꯦ ꯄꯩꯁꯥ ꯋꯥꯠꯇꯕꯤ ꯑꯃ ꯂꯩꯔꯤꯁꯤꯕꯨ ꯒ꯭ꯔꯦꯁꯤꯅ ꯑꯄꯪ ꯃꯤꯅ ꯄꯩꯁꯥ ꯄꯤꯔꯗꯤ ꯂꯧꯁꯤꯟꯒꯗꯕꯅꯤꯅꯦ ꯀꯗꯥꯏ ꯂꯨꯔꯦꯝꯕꯤ ꯄꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯂꯨꯔꯦꯝꯕꯤ ꯃꯈꯨꯠꯇ ꯐꯠ ꯆꯤꯡꯁꯤꯜꯂꯤ ꯆꯠꯂꯣ ꯑꯁꯥꯏꯗ ꯅꯥꯎꯕꯗ ꯄꯤꯕꯅꯤ ꯅꯪꯉꯣꯟꯗ ꯄꯤꯕ꯭ꯔꯣ ꯅꯥꯎꯕ ꯅꯪꯕꯨꯁꯨ ꯁꯠꯂꯣ ꯏꯀꯥꯏꯗꯅ ꯇꯧꯔꯤꯗꯣ ꯄꯛꯇ꯭ꯔꯦꯕ ꯅꯥꯎꯕꯗꯨ ꯅꯣꯛꯏ ꯍꯣꯏꯗ ꯏꯆꯦꯅ ꯄꯤꯕꯕꯨ ꯏꯀꯥꯏꯔꯔꯣꯏꯒꯦ ꯂꯧꯁꯤꯜꯂꯒꯦ ꯍꯦꯛꯇ ꯍꯌꯦꯡꯋꯥꯏ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯅꯧꯄꯥꯅꯅꯦ ꯑꯃꯨꯛ ꯗꯈꯤꯅꯥ ꯆꯥꯎꯅ ꯍꯥꯞꯄꯤꯗꯣꯏꯅꯤꯗ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏ ꯍꯥꯏꯌꯣꯕ ꯑꯗꯣ ꯏꯆꯦ ꯆꯠꯂꯨꯈꯤꯒꯦꯀꯣ ꯒ꯭ꯔꯦꯁꯤ ꯊꯣꯛꯑꯒꯦ ꯑꯩ ꯅꯥꯎꯕ ꯅꯪ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ ꯑꯩ ꯅꯣꯏ ꯆꯦ ꯂꯨꯔꯦꯝꯕꯤꯁꯦ ꯑꯁ꯭ꯋꯥꯏꯐꯥꯎꯇꯪ ꯊꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯆꯦ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯣ ꯊꯣꯛꯃꯤꯟꯅꯔꯛꯏ ꯂꯨꯔꯦꯝꯕꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯒ꯭ꯔꯦꯁꯤ ꯃꯇꯣꯝꯇ ꯍꯟꯖꯤꯜꯂꯛꯄꯗꯅꯤ ꯃꯤ ꯍꯥꯡꯕ ꯖꯒꯥ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯁꯠ ꯍꯥꯏꯖꯤꯜꯂꯛꯂꯒ ꯒ꯭ꯔꯦꯁꯤꯕꯨ ꯈꯥꯝꯃꯤ ꯑꯝꯇ ꯉꯥꯏꯕꯤꯀꯣ ꯀꯔꯤ ꯁꯤ ꯃꯤꯁꯦ ꯈꯪꯕꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯑꯃ ꯎꯠꯂꯤ ꯒ꯭ꯔꯦꯁꯤꯁꯨ ꯀꯅꯥꯅꯣ ꯈꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯥꯅ ꯐꯣꯇꯣꯗꯨꯗ ꯂꯨꯛꯊꯗꯨꯅ ꯌꯦꯡꯂꯤꯉꯩ ꯅꯨꯄꯥꯗꯨꯅ ꯂꯤꯠꯂꯤꯕ ꯖꯦꯀꯦꯠ ꯃꯅꯨꯡꯗꯒꯤ ꯊꯥꯡ ꯃꯌꯥ ꯊꯧꯕ ꯑꯃ ꯁꯠꯇꯣꯛꯄ ꯍꯧꯔꯛꯏ ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯀꯩꯅꯣ ꯁꯤꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯗꯣ ꯃꯈꯨꯠꯅ ꯁꯠꯇꯣꯛꯄ ꯍꯧꯔꯝꯂꯒ ꯊꯥꯡꯗꯣ ꯍꯥꯟꯅꯒꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯋꯥꯍꯪ ꯍꯪꯂꯛꯂꯤꯕꯗꯣ ꯂꯨꯀꯥꯁꯅꯤ ꯒ꯭ꯔꯦꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯗꯁꯨ ꯁꯨꯛꯆꯤꯟꯅ ꯌꯦꯡꯗꯨꯅ ꯒ꯭ꯔꯦꯁꯤꯅ ꯄꯥꯏꯔꯤꯕꯗꯣ ꯁꯠ ꯃꯨꯟꯈ꯭ꯔꯦ ꯃꯁꯛ ꯈꯪꯗꯦ ꯑꯇꯣꯞꯄ ꯑꯝꯗ ꯍꯪꯕꯤꯔꯨꯆꯣ ꯁꯦ ꯁꯠ ꯄꯤꯁꯤꯜꯂꯤ ꯐꯣꯇꯣꯗꯣ ꯅꯨꯄꯥꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯅꯪꯅ ꯑꯃꯨꯛ ꯀꯗꯣꯝꯗꯩꯅꯣ ꯂꯥꯛꯅꯤꯡꯕ ꯃꯐꯝꯗ ꯂꯥꯛꯏꯅꯤ ꯃꯁꯛ ꯈꯪꯗ꯭ꯔꯗꯤ ꯈꯪꯗꯦ ꯍꯥꯏꯔꯒ ꯀꯣꯛ ꯆꯠꯍꯟꯈꯤꯕ ꯌꯥꯗ꯭ꯔꯣ ꯅꯊꯧ ꯁꯥꯗꯅ ꯀꯩꯗꯧꯕꯩꯅꯣꯕ ꯅꯪꯅ ꯐꯣꯇꯣꯗꯨꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ ꯀꯩꯅꯣ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯍꯪꯂꯗꯤ ꯐꯣꯇꯣꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯕ ꯇꯥꯕꯅꯤ ꯒ꯭ꯔꯦꯁꯤꯅꯕꯨ ꯑꯗꯨꯛ ꯄꯪꯁꯤꯜꯂꯝꯕ ꯍꯧꯅꯕ꯭ꯔꯣ ꯀꯔꯤꯕꯣ ꯏꯕꯦꯝꯃ ꯒ꯭ꯔꯦꯁꯤ ꯅꯤꯟꯖꯥ ꯁꯦꯒꯥꯏꯕꯤ ꯅꯨꯄꯥꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯅꯦ ꯌꯦꯡꯕꯗ ꯑꯐꯕ ꯃꯤ ꯃꯥꯟꯗꯦ ꯑꯃꯨꯕ ꯉꯥꯛꯇ ꯁꯦꯠꯆꯤꯜꯂꯒ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯕꯨ ꯃꯥꯜꯂꯤꯅꯦ ꯑꯁ ꯑꯗꯣ ꯉꯥꯏꯈꯣ ꯅꯥꯎꯕꯗꯤ ꯐꯔꯕꯣ ꯏꯁ ꯅꯪꯅ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯏꯆꯦ ꯅꯨꯄꯥ ꯅꯥꯔꯒ ꯑꯩꯅ ꯈꯪꯗ ꯌꯥꯕ꯭ꯔꯣ ꯅꯃꯥꯏꯗꯨꯗ ꯑꯣꯠꯁꯤꯜꯂꯛꯀꯅꯤ ꯇꯥꯅꯤꯡꯗꯦ ꯑꯣꯟꯊꯣꯛꯄꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯕ ꯅꯨꯄꯤꯁꯦ ꯑꯇꯩ ꯅꯨꯄꯤꯁꯤꯡꯅ ꯃꯥꯏ ꯈꯪꯅꯕ ꯅꯨꯄꯥꯗ ꯄꯤꯕꯗꯤ ꯕꯇꯔꯐ꯭ꯂꯥꯏꯁ ꯏꯟ ꯃꯥꯏ ꯁ꯭ꯇꯣꯃꯥꯛ ꯑꯗꯨꯒ ꯑꯩꯒꯤ ꯒ꯭ꯔꯦꯁꯤꯅ ꯑꯩꯉꯣꯟꯗ ꯄꯤꯕꯗꯤ ꯍꯥꯏ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯑꯩ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯁꯤꯍꯧꯔꯣ ꯏꯕꯨꯡꯉꯣ ꯑꯩ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯁꯦꯂꯦꯕ꯭ꯔꯤꯇꯤꯅꯤꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯒ ꯁꯦꯜꯐꯤ ꯇꯧꯍꯧꯔꯣ ꯈ꯭ꯔꯤꯁꯇꯤꯅꯥꯁꯨ ꯅꯪꯉꯣꯟꯗ ꯌꯥꯝ ꯉꯥꯎꯖꯗꯥꯏ ꯕꯤꯛ ꯐꯦꯟ ꯑꯅ ꯌꯦꯡꯅꯤꯡꯗꯕꯅ ꯐꯦꯠ ꯂꯥꯎꯗꯨꯅ ꯒ꯭ꯔꯦꯁꯤ ꯆꯪꯈ꯭ꯔꯦ ꯂꯨꯀꯥꯁ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯑꯩ ꯅꯪꯅ ꯁꯥꯎꯋꯦ ꯈꯪꯕꯗꯩ ꯂꯩꯁꯥꯕꯤꯒ ꯐꯣꯇೋ ꯀꯥꯞꯇ꯭ꯔꯕꯅꯦ ꯌꯥꯔꯦ ꯍꯟꯗꯨꯅ ꯂꯥꯎꯔꯝꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯍꯧꯔꯒ ꯂꯨꯀꯥꯁ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ ꯄꯪꯊꯦꯡꯕ ꯅꯠꯇ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯥꯆꯪꯂꯛꯄꯗ ꯉꯥꯏꯔꯤ ꯂꯩꯅꯥꯗꯨ ꯃꯊꯟꯇ ꯂꯩꯔꯤ ꯌꯨꯝꯗꯨꯗ ꯔꯤꯁꯤ ꯂꯥꯛꯇ꯭ꯔꯤ ꯆꯦꯞꯊꯁꯨ ꯌꯦꯡꯉꯤ ꯒꯦꯠꯂꯣꯝꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯏ ꯑꯗꯨꯅ ꯂꯩꯅꯥ ꯃꯊꯟꯇ ꯂꯩꯕꯗꯣ ꯏꯍꯩ ꯍꯩꯅꯗꯦ ꯃꯅꯥꯛꯇ ꯔꯤꯁꯤꯕꯨ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯕ ꯑꯃ ꯐꯥꯎꯔꯤ ꯂꯥꯛꯑꯔꯣꯏꯗꯕ꯭ꯔꯣ ꯁꯥꯔꯗꯨꯕꯣ ꯑꯩꯅ ꯑꯁꯨꯛ ꯂꯥꯛꯍꯟꯅꯤꯡꯉꯀꯥꯟꯁꯤꯗ ꯑꯩꯁꯦ ꯏꯊꯟꯗ ꯊꯝꯕꯤꯗꯣꯏꯔꯥ ꯉꯁꯤꯗꯤ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯨꯆꯣ ꯍꯥꯏꯅ ꯍꯦꯛ ꯇꯥꯟꯕꯗꯨꯗ ꯂꯥꯛꯑꯔꯣꯏꯗꯕ ꯖꯥꯠꯂꯥ ꯀꯣꯜ ꯇꯧꯁꯤꯔꯅꯤ ꯑꯩꯕꯣ ꯈꯟꯖꯥꯅꯔꯤꯉꯩ ꯅꯣꯡꯗꯨ ꯃꯈꯣꯜ ꯍꯧꯅ ꯈꯥꯛꯂꯛꯏ ꯈꯪꯂꯨꯔꯦ ꯑꯃꯨꯛ ꯃꯥꯡꯒꯣꯜꯗꯨꯗ ꯂꯩꯔꯝꯕꯗꯣ ꯀꯤꯔ ꯃꯥꯜꯂꯤ
imungda prapap changduna thongdu lok tawsili kaman roomduda ngahak amuk phamthaduna mobile yengi Rishigi wachep changduna lasan yengi is wachep ti pairam ni se aduga ayema mathatta lehawi kaise kawkhra leba tanjadu tani thongdu kokok thilakpado sir khumlakte kauribado leina noklam mamai thong khangan hanjili thong manaktuda amuk tapna changsilaktuna kawi sir khumlakte handakso kokok haina amukso anirak subo oina thilei leina tumin leikre thong thilakliba misak ado kanano khanna leina kine yengduna lei thongduda mikup adumaktada amukso kokok haina hanjin thongdo khangten thilei